25 July 2024 गी अयुक्ता यशस्वीना मागी ऑफिस सुटी लौदुना ममानबी अमा उन्नबा चलमी अदुबु यशस्वीगी ममा मपानदी यशस्वी असी नुमिदांग वायरम फावबगी मनुंगदा युमदा हलकनी हाइदुना खलंबनी अदुबु थेंगलबा मतम फावबदा हलक्तबा अदुदा पाखतबा फावरमी ममा मपाना मचाबु थीबा हरकलमी अदुबु यशस्वीना अरापा मफम अमदा मागी अरोइबा सोर होली हाइबा अदु यशस्वीगी ममा मपानदी खंगलमदे अदुगा हंगनिंगलिबा वाफमदी चही कुनिथोइदा ngairibi mahakna miyoi kanaga yegnaba leramgani hairiba asi matau karamna thokibano haiba adu wari asi taminaduna mayam puna khangminasi yashasri sinde yamna chamjabi chahina kunithoida ngairibi nupi macha amani mahak asi uran nabi mumbai da laibani magi graduation loirba matung pelhapur da laiba company amada thabak tawrambani magi thabak asi train tongduna chatpa aduga train da amuk halakpa asumna magi routine ama oirami adubu 25 July 2024 numit asida mahakna office chaningba phauramde maram asina mana office tagi suti lorami aduga pung 10 makhai adwaida magi mamanabi ama unaba chatkibani mana mama mapada numidang wairam phawgi manungda yumda halakani hairamlaga chatkibani yashashrina magi mamanabiga unaduna wari kaya ama sarami यशस्वी असी निमित खरनी दगी वखल वारमी टेंशन अमा लेरंबनी मरम अदुना ओइरंबसु याय मागी ममानबीगा उनदुना वरी सानबा अमदी मफम खरदा चलंबनी अदुगी मतुंग पुंग अनीमुक तारकबा अदुवाइदा यशस्वीना युमदा हलकलंबनी अदुबु युमददी यौरकलंखिदे यशस्वीगी ममा मपाना अथेंग मनुंगदांग फावबदा मचानपी हलकपा ngairambani अदुबु थेंगलबा मतम फावबदा युमदा हलक्तबा अदुदा महाकी ममा मपाना पाखतपा फावरंखी अदुगा मखोई मचानपी असी ममांगदा असुमना करिसु तौदबनी हाइबा मयामसिंग अदु पाखतपा फावबदगी मखोइना पुलिस स्टेशन दा चतुना मचानपी मांगिबगी रिपोर्ट अमा इखलंबनी सगोलसे नुमित हाइबदी 25 July 2024 दा यशस्वी असी मांगिबनी अदुगा नुमित अदुदा रिपोर्ट इखलबा मतुंग मथंगी नुमित इराय यरकलबा फावबा हाइबदी 26 July 2024 यरकलबा फावबदा यशस्वी असी थीबा फंगलखिदे मथंगी नुमित 27 July 2024 असिदा यशस्वी मतंगदा पुलिस स्टेशन दा कॉल अमा लाक्लमी कॉल अदुदा पुलिस सिंगबु अथुबा मतमदा उरान ट्रेन स्टेशन गी मनाक्ता लाक्नबा हाइरमी खुदक्ता पुलिस टीम अमा मफम अदुदा चतुना येंगुबा मतमदा पुलिस तसु अंगकपा अमा ओइरंखी उरन रेलवे स्टेशन गी मनिंगदा उमंगुंबा अमा लै मदुगी मफमदा नुपी अमगी असीबा हक्चांग तादुना लेरंखी अदुबु नुपी असी कनानो हाइना खंगदोकपदा अवाबा मा ओइरमी मरमदी नुपी असीगी माय अदु मफम अदुवाइदा लैबा हुई खरना ममाय अदुबु होगाइदुना चाथोकलंबनी अदुबु पुलिसना चिंगरिबा असी नोंग निनिगी ममांगदा नुपी मचा अमा मांगखिबगी रिपोर्ट अमा इखलखिबा लैबनी मरम असिना असिबा हक्चांग असी यशस्वीगी ओइरंबा याय हाइना खलमी अदुदा नतना यशस्वीगी ममा मपाना हाइखिबा हक्चांगी शेप अदुसु यामना मानरमी पुलिसना मफम अदुदा यशस्वीगी ममा मपाबु सक खंगदोकनबगी तमक कौरंबनी यशस्वीगी ममा मपासु हक्चांग अदु उबदा अकीबा कया अमा फावरमी अदुगा हाइरिबा असी मचानुपीने हाइना खंगदोकपदा अवाबा मदी ओइरिबनी मरमदी नुपी असीगी माय अदु हुइना होगाइदुना चाथोखरबनी यशस्वीगी ममा मपादसु हाइरिबा असी मखोइगी मचानुपी उहेनबिरंगनु हाइदुना ईश्वरदा खुरुमजरमी अदुबु नुपी असीगी हक्चांगदा टेटू अमा हक्लंबा अदु यशस्वीगी ममा मपाना उरंखी मदु उबदा हाइरिबा नुपी असी मखोइगी मचानुपी यशस्वीनी हाइबा खंगमंगमलमी अदुबु हंगलिबा वहंगदी करंबा मियोइना ओइरंगनी यशस्वीगी मफमदा असुक मिनुंगसि लैतना तमथिना हालमलिबा असिना पुलिसता चावरबा वहंग अमदी ओइरमी पुलिसनसु हाइरिबा मतंग असिदा खंगदोकनबा थीबा हौरमी अहानबदा यशस्वीगी मोबाइलगी लोकेशन चेक तौरमी महाकना हिंगनिंगी मतमदा कदाइदा चलमगे हाइबा अदु खंगदोकनबगी दमक पुलिसना लोकेशन अदु येंगबदा खंगमंगलमकी मदुदी पुंग अनिगी अदवाइदा उरन रेलवे स्टेशन की मनाक्ता चलमी अदुगी मतुंग मखा ताबदा पुलिसना सीसीटीवी फुटेज चेक तौनबा खलमी सीसीटीवी फुटेज चेक तौब मतमदा यशस्वीना रेलवे स्टेशन अदुगी मनाक्ता चलम अमा उरंखी मतम अदु पुंग अनिगा मिनिट 13 दनी
ꯍꯥꯏꯔꯤꯕ ꯐꯨꯇꯦꯖ ꯑꯗꯨꯗ ꯌꯁꯁ꯭ꯔꯤꯅ ꯆꯠꯂꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯇꯦꯖ ꯑꯗꯨ ꯎꯕꯗ ꯄꯨꯂꯤꯁꯇꯁꯨ ꯆꯤꯡꯅꯕ ꯑꯣꯏꯕ ꯌꯥꯕ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯇꯁꯨ ꯍꯥꯏꯔꯤꯕ ꯐꯨꯇꯦꯖ ꯑꯁꯤ ꯀꯥꯟꯅꯗ꯭ꯔꯕ ꯐꯨꯇꯦꯖꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯇꯦꯖ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯕ ꯐꯪꯂꯝꯈꯤ, ꯃꯗꯨꯗꯤ ꯌꯁꯁ꯭ꯔꯤꯅ ꯆꯠꯈꯤꯕꯒꯤ ꯃꯇꯨꯡ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯏꯟꯅꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯁꯄꯦꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯌꯁꯁ꯭ꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯃꯤꯡ ꯇꯠꯇꯅ ꯄꯜꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯁꯁ꯭ꯔꯤꯒꯤ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯗꯨꯗꯤ ꯗꯥꯎꯗꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯌꯁꯁ꯭ꯔꯤ ꯑꯁꯤ ꯆꯍꯤ 38 ꯁꯨꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯁꯁ꯭ꯔꯤꯒꯤ ꯏꯃꯨꯡꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯐꯥꯕꯤꯅꯕ ꯔꯤꯄꯣꯔꯠ ꯇꯧꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯁꯁ꯭ꯔꯤꯗ ꯍꯔꯥꯁ ꯇꯧꯔꯝꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯗꯥꯎꯗ ꯁꯦꯈꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯌꯁꯁ꯭ꯔꯤꯒꯤ ꯃꯄꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯗꯥꯎꯗ ꯑꯁꯤ ꯖꯦꯜꯗ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔꯈꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯥꯎꯗꯄꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯂꯤꯗ ꯑꯃ ꯐꯪꯂꯕꯅꯤ, ꯑꯗꯨꯒ ꯀ꯭ꯂꯨ ꯑꯃꯁꯨ ꯐꯪꯂꯕꯅꯤ, ꯃꯗꯨꯗꯤ ꯌꯁꯁ꯭ꯔꯤꯒꯤ ꯃꯄꯥꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯂꯩꯍꯜꯂꯨꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯌꯁꯁ꯭ꯔꯤꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯅꯗꯒꯤ ꯊꯤꯑꯣꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯌꯁꯁ꯭ꯔꯤꯕꯨ ꯍꯥꯠꯂꯤꯕ ꯑꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯌꯁꯁ꯭ꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯗꯥꯎꯗꯇ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯄꯨꯂꯤꯁꯅꯁꯨ ꯗꯥꯎꯗꯀꯤ ꯃꯊꯛꯇ ꯏꯕꯤꯗꯦꯟꯁ ꯈꯣꯝꯖꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯌꯁꯁ꯭ꯔꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯗꯥꯎꯗꯇ ꯆꯤꯡꯅꯕ ꯂꯩꯕ ꯑꯗꯨꯒ CCTV ꯐꯨꯇꯦꯖꯇ ꯗꯥꯎꯗꯄꯨ ꯎꯈꯤꯕ ꯑꯁꯤꯅ ꯄꯨꯂꯤꯁꯇꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯗꯨꯅ ꯏꯕꯤꯗꯦꯟꯁ ꯈꯣꯝꯖꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯗꯥꯎꯗꯀꯤ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯎꯗꯀꯤ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟ ꯑꯃꯗꯤ ꯌꯁꯁ꯭ꯔꯤꯒꯤ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯁꯁ꯭ꯔꯤꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ 24 ꯖꯨꯂꯥꯏꯗꯁꯨ ꯗꯥꯎꯗ ꯑꯃꯗꯤ ꯌꯁꯁ꯭ꯔꯤꯒꯤ ꯃꯣꯕꯥꯏꯜ ꯂꯣꯀꯦꯁꯟ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯇꯁꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯆꯦꯛ ꯇꯧꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ 2019ꯗꯒꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ 25 ꯖꯨꯂꯥꯏ 2024ꯗꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯌꯁꯁ꯭ꯔꯤꯗ ꯍꯔꯥꯁ ꯇꯧꯔꯤꯕ ꯗꯥꯎꯗꯀ ꯋꯥꯔꯤ ꯁꯥꯅꯔꯝꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯥꯎꯗꯄꯨ ꯐꯥꯗꯨꯅ ꯍꯪꯗ꯭ꯔꯕꯗꯤ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯥꯎꯗ ꯈꯛ ꯅꯠꯇꯅ ꯌꯥꯝ ꯇꯣꯏꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯣꯍꯁꯤꯟꯅꯤ꯫ ꯄꯨꯂꯤꯁꯅ ꯗꯥꯎꯗ ꯑꯃꯗꯤ ꯃꯣꯍꯁꯤꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯑꯃꯗꯤ ꯗꯥꯎꯗꯄꯨ ꯐꯥꯕ ꯑꯁꯤꯅꯤ꯫ ꯄꯨꯂꯤꯁꯅ ꯊꯤꯗꯣꯛꯄ ꯃꯇꯝꯗ ꯗꯥꯎꯗ ꯑꯁꯤ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯔꯅꯥꯇꯀꯥꯗ ꯂꯥꯛꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯁ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯗꯥꯎꯗꯄꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯗꯥꯎꯗꯀꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯇ ꯑꯦꯛꯖꯦꯛ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯎꯗꯀꯤ ꯔꯤꯂꯦꯇꯤꯚ ꯑꯃꯅ ꯗꯥꯎꯗꯄꯨ ꯄꯨꯂꯤꯁꯅ ꯊꯤꯔꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯗꯥꯎꯗꯀꯤ ꯆꯞ ꯆꯥꯕ ꯂꯩꯐꯝ ꯍꯥꯏꯗꯣꯛꯂꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯎꯗ ꯀꯔꯅꯥꯇꯀꯥꯒꯤ ꯒꯨꯜꯕꯥꯒꯀꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯑꯁꯤ 30 ꯖꯨꯂꯥꯏ 2024ꯗ ꯐꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯌꯁꯁ꯭ꯔꯤ ꯑꯃꯗꯤ ꯗꯥꯎꯗ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯒꯤ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯗꯥꯎꯗꯅ ꯀ꯭ꯂꯥꯁ 10 ꯃꯇꯨꯡꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯗꯥꯎꯗ ꯑꯃꯗꯤ ꯌꯁꯁ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯁꯁ꯭ꯔꯤꯒꯤ ꯃꯄꯥ ꯁꯨꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯌꯁꯁ꯭ꯔꯤ ꯑꯃꯗꯤ ꯗꯥꯎꯗꯀ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯑꯁꯤ ꯄꯥꯝꯂꯝꯗꯕꯗꯒꯤ ꯌꯁꯁ꯭ꯔꯤꯗ ꯃꯣꯂꯦꯁ ꯇꯧꯕꯒꯤ ꯀꯦꯁ ꯑꯃ ꯄꯥꯟꯈꯠꯇꯨꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯗꯥꯎꯗꯅ ꯖꯦꯜꯗ ꯊꯥ 6 ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯖꯦꯜꯗꯒꯤ ꯊꯣꯛꯈꯤꯕꯗ ꯀꯔꯅꯥꯇꯀꯥꯗ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯒ ꯕꯁ ꯗ꯭ꯔꯥꯏꯚꯔꯒꯤ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯌꯁꯁ꯭ꯔꯤꯒ ꯄꯥꯎ ꯐꯥꯎꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯥꯎꯗꯅ ꯌꯁꯁ꯭ꯔꯤꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯔꯤꯂꯦꯁꯟ ꯂꯩꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯞꯅꯗꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯇꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯂꯝꯃꯤ, ꯗꯥꯎꯗꯅ ꯌꯁꯁ꯭ꯔꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯑꯩꯅ ꯃꯣꯍꯁꯤꯟꯒ ꯐꯣꯟ ꯀꯣꯜꯗ ꯄꯥꯎ ꯐꯥꯎꯅꯔꯝꯕꯒꯤ ꯔꯦꯀꯣꯔꯗ ꯐꯪꯈꯤꯕ ꯂꯩ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯣꯍꯁꯤꯟ ꯑꯁꯤ ꯗꯥꯎꯗꯀꯤ ꯃꯃꯥꯟꯅꯕꯅꯤ꯫
ꯌꯁꯁ꯭ꯔꯤ ꯑꯃꯗꯤ ꯗꯥꯎꯗꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯗꯒꯤ ꯍꯦꯛꯇ ꯁꯥꯎꯅꯔꯕꯗꯤ ꯌꯁꯁ꯭ꯔꯤꯅ ꯗꯥꯎꯗꯀꯤ ꯅꯝꯕꯔ ꯑꯁꯤ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗꯥꯎꯗꯅ ꯃꯣꯍꯁꯤꯟꯒꯤ ꯐꯣꯟ ꯂꯧꯗꯨꯅ ꯀꯣꯜ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯀꯣꯜ ꯔꯦꯀꯣꯔꯗꯇ ꯃꯣꯍꯁꯤꯟꯒꯤ ꯅꯝꯕꯔꯁꯨ ꯎꯈꯤꯕꯅꯤ꯫ ꯗꯥꯎꯗ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯎꯔꯟꯗ ꯂꯥꯛꯈꯤꯕ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯛꯈꯤꯕ ꯑꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯗꯥꯎꯗꯅ 22 ꯖꯨꯂꯥꯏ 2024ꯗ ꯃꯨꯝꯕꯥꯏ ꯌꯧꯔꯛꯂꯝꯃꯤ꯫ ꯗꯥꯎꯗꯅ 22 ꯖꯨꯂꯥꯏ 2024ꯗ ꯃꯨꯝꯕꯥꯏꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯁꯁ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ 24 ꯖꯨꯂꯥꯏꯗ ꯎꯅꯅꯕ ꯌꯁꯁ꯭ꯔꯤꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯈꯣꯏꯅ 24 ꯖꯨꯂꯥꯏꯗ ꯗꯥꯎꯗ ꯑꯃꯗꯤ ꯌꯁꯁ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ 25 ꯖꯨꯂꯥꯏꯗ ꯌꯁꯁ꯭ꯔꯤꯕꯨ ꯑꯃꯨꯛꯀ ꯎꯅꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯁꯁ꯭ꯔꯤꯅ ꯗꯥꯎꯗꯀ ꯎꯅꯕ ꯄꯥꯝꯗꯕꯗꯒꯤ ꯌꯁꯁ꯭ꯔꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒ ꯑꯣꯏꯅ ꯎꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯌꯁꯁ꯭ꯔꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯗꯥꯎꯗꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗꯥꯎꯗꯀꯤ ꯃꯦꯁꯦꯖ ꯑꯃ ꯌꯁꯁ꯭ꯔꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯩꯈꯣꯏꯕꯥꯅꯤ ꯎꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯁꯁ꯭ꯔꯤꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯈꯤꯕꯅꯤ꯫ ꯌꯁꯁ꯭ꯔꯤꯗ ꯀꯤꯍꯟꯕꯗ ꯅꯠꯇꯅ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯐꯣꯇꯣ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯕꯗꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯝꯈꯤ꯫ ꯗꯥꯎꯗꯅ ꯐꯣꯇꯣ ꯑꯗꯨ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯌꯁꯁ꯭ꯔꯤꯗ ꯍꯥꯏꯔꯝꯃꯤ, ꯐꯣꯇꯣ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯀꯛꯊꯠꯄ ꯌꯥꯏ, ꯅꯪꯅ ꯑꯩꯒ ꯎꯅꯕ ꯂꯥꯛꯂꯕꯗꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯌꯁꯁ꯭ꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯗꯥꯎꯗꯀ ꯎꯅꯕ ꯆꯠꯂꯝꯈꯤꯕꯅꯤ꯫ ꯌꯁꯁ꯭ꯔꯤꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯃꯥꯟꯅꯕꯤꯅꯁꯨ ꯗꯥꯎꯗꯀ ꯎꯅꯕ ꯆꯠꯇꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯁꯁ꯭ꯔꯤꯒꯤ ꯃꯐꯝꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯎꯅꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯁꯁ꯭ꯔꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯎꯔꯟ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ CCTV ꯀꯦꯃꯦꯔꯥꯗ ꯀꯦꯞꯆꯔ ꯇꯧꯍꯧꯕꯅꯤ꯫ ꯌꯁꯁ꯭ꯔꯤꯅ ꯆꯠꯈꯤꯕꯒꯤ ꯃꯇꯨꯡ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯗꯥꯎꯗꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥꯎꯗꯅ ꯃꯥꯒ ꯂꯨꯍꯣꯡꯗꯨꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯁꯁ꯭ꯔꯤꯅꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯄꯥꯝꯂꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯗꯥꯎꯗꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯁꯁ꯭ꯔꯤꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯗꯥꯎꯗꯅꯗꯤ ꯌꯁꯁ꯭ꯔꯤ ꯑꯁꯤ ꯄꯥꯝꯖꯔꯤꯕꯅꯤ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯗꯥꯎꯗꯅ ꯊꯥꯡ ꯂꯧꯊꯣꯛꯇꯨꯅ ꯌꯁꯁ꯭ꯔꯤꯗ ꯂꯥꯟꯗꯥꯈꯤꯕꯅꯤ꯫ ꯗꯥꯎꯗꯅ ꯃꯐꯝ ꯀꯌꯥ ꯊꯣꯛꯅ ꯊꯥꯡꯅ ꯊꯤꯜꯂꯝꯈꯤ, ꯑꯗꯨꯁꯨ ꯌꯁꯁ꯭ꯔꯤꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯐꯝ ꯀꯌꯥꯗ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯥꯎꯗꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯥꯅ ꯅꯕꯤ ꯃꯨꯝꯕꯥꯏꯗꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯄꯟꯕꯦꯜꯗ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯄꯟꯕꯦꯜ ꯌꯧꯔꯕ ꯃꯇꯨꯡꯗ ATM ꯑꯃꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯝꯈꯤ ꯑꯗꯨꯒ ꯕꯁ ꯑꯃ ꯇꯣꯡꯗꯨꯅ ꯀꯔꯅꯥꯇꯀꯥꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯑꯗꯨꯅꯤ꯫ ꯗꯥꯎꯗꯅ ꯐꯅ ꯀꯟꯅ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯂꯕꯁꯨ ꯄꯨꯂꯤꯁꯅ ꯗꯥꯎꯗꯄꯨ ꯐꯥꯈꯤꯕꯅꯤ꯫ ꯑꯔꯥꯟꯕ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯨꯕꯒꯤꯗꯤ ꯃꯐꯝ ꯀꯩꯗꯁꯨ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗꯒꯤ ꯆꯦꯟꯐꯝ ꯂꯩꯔꯣꯏ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯌꯁꯁ꯭ꯔꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯐꯝꯗꯗꯤ ꯑꯋꯥꯕ ꯀꯌా ꯑꯃ ꯈꯥꯡꯗꯨꯅ ꯍꯤꯡꯕ ꯇꯥꯍꯧꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯃꯈꯩ ꯂꯧꯁꯤꯟꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯇꯧ ꯇꯝꯂꯣꯏꯁꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ꯫ ꯃꯁꯤ ꯍꯥꯏꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫